Bethany Diaspora Church ki nung Sijarabai Chile now sing ahan ba maktada Prabhu Jesu Christ gi mingda mayambu nung sibigi salam pizari loina na asigum laba pajakraba matam asibu ishor na ikoi bu mo hanapi na bibagi damakta ekoi lepham dagi ishor bu thagat minasi Chile now sing asi ekoi gi text asi 2 Peter chapter 1 verses 8 and 9 2 Peter gi chapter 1 verses 8 ka 9 si aikoi pagani aduga puning thogat minagani Manipuri da pathok sage maramdi hairibasing asi nakhoida leiduna hengatlaklabadi aikoi gi ibungo Jesu Christa bu khangbada pumnamak asina nakhoi bu kanadaba natraga mahai yandaba oihaloi maramdi hairibasing asi watpa mahak adudi mitangi amasung lapna ubangamde aduga mahaki ariba papsing adu sengdok pikre haiba adu mahakna kauthokre actually now sing ngasi maru oibase karino hairaga hairi basing asi haibani hairi basing asi na khoigi oiraba aduga madu hengatlakpa matamda haibani aduna karino hairibasing haina masida Apostle Peter na panbase aikoi gi thazabagi matangda aikoi bu phajana takpire thazaba aduda hapsan gadaba support oihan gadaba machak kayasu aikoi bu takpiduna mamang hapta dagi aikoi paminaraga lai masigi support togadaba khuding mak ase plan ni masigi plan asi yamna successful oiba plan adusu oi haibasi ishor gi wahai si dai khoina khangi aduna masi oiba yanana ba masi tawba ngamna ba karino ai khoi gi challenge haiba matamda ishor gi plan asi ikoi bhap tabra haibasi yamna darkar oye masigi wahang asi khoi hangba mathau tai aduga will we carry out his plan ishor gi plan asi aikoi pangthok kadawri bra haibagi wahai natraga wahang asisu yamna maru oi chilenaw sing for if these things are yours and abound masi kuding makase hairi basing ase nakhoi gi oiraba nakhoida leiraba aduga chawkhatlaba matamda haibani verse 8 ki a part to da if these things hairibase karino hairibasing haibase karino haiba tarabadi mamangdagi ekhoina mathang naina paminarakpa aduga yengmina khiba wahaising aduni machaksing aduni ahanbada virtue aphaba ani shubada knowledge khangba self control isabu khudum chanjaba amasung perseverance khang haiba godliness ishor kiba ishor khangba ishor ningba aduga brotherly kindness machin manau oibagi chanaba love nungsiba 2 Peter chapter 1 verses 5 to 7 asigi manungda aikoi bu takpi karbani masising ase aikoi gi oiba haibani madudi karino hairaga they must not be theoretical knowledge masi khangba khaktang nataba theory de khaktang khangba nataba masi aikoi da leihanba aikoi gi oihanba mathau tai habni we need to own them aduga they must become a part of our life aikoi gi punsiga chatminaba aikoi gi punsiga leiminaba aikoi gi punsigi saruk oina masi yawgadabani haibani hojiki pali basing adu hairi basing adu aduga abound Manipuri gi wahai da kamain haye hengatlaklabadi haibani hengatlakpa maduna takpadi karino hairaga there must be growth leiba mathau tai haibani these qualities must abound masigi qualities sing ase hengatlakpa darkar oi aduga they must become a very real and strong part of our life masi khuding mak ase hairi basing ase aikoi gi damakta yamna real oiba aduga
strong akanba ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯔꯨꯛ ꯑꯣꯏꯕ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ not barren or unfruitful mahai yandaba oiroidabani haibani you will be neither barren nor unfruitful in the knowledge of our Lord Jesus Christ 2 Peter chapter 1 verse 8 the Lord Jesus spoke of himself as the vine Jesu Christa na ay asi vine haibaduni magi pambi magi mari aduni believers are called branches thazaba aikoi asina masasing aduni haibani aduna all are challenged to bear fruit aikoi khuding mak ase masa oidiba believers sing thazaba aikoi ase mahai yanba darkar oye aduga we are challenged to bear more fruit mahai yanba khaktana taba mahai yamna yanba adu oigadabani bear fruit that remains mahai asi adum laigadaba mahai sing adu aikoi yangadabani haibani ichilinaw sing adum laigadaba mahai sing adu hujiki palliba sing adu thawai gi oiba machak sing quality sing asini masi aikoi gi thajabada saruk oi halaba masi aikoi gi thajabada et tawraba matamda adum masigi mahai ase yanduna laigani masida key ideas oibase kari kari no the key ideas to abide in the Lord aikoi Prabhu Jesus Christ da aikoi samnaraga laibasi yamna darkar oye to abide in his word mahaki wahai da aikoi adum laiminaba to abide in his love mahaki nungsiba da aikoi laiba masi darkar oibani ichilanaw sing mahai yananaba ngasai gi hairiba mahai yanba yam laba mahai yanba amadi adum laigadaba mahai sing yanba haibasi karina oihalakani haiba kanda Prabhu Jesu Christa mahak maga aikoi laiminaba matamda mangonda aikoi laiba matamda oigani mahaki wahai da aikoi laiba matamda oigani mahaki nungsiba manung aduda aikoi laiba matamda masi oiba yagani aduna Apostle Peter na piriba comments ase yengsi concerning the knowledge of the Lord Jesus Christ Jesu Christa gi maramda magi knowledge asida kari haye fazana ma Jesu gi maramda mana khangi Jesu gi maramda khangba darkar oi haibasi mahakna takpiba wafam aduni what he wrote was to give further knowledge aduna mana iribasi kari gidamakta ibano haiba kanda hena makha khangnanaba Jesu gi maramda hena mapung phana khangnanaba gidamakta mana iribani if there is that deep knowledge of the Lord the believers need not fear barrenness aduna karigumba thazaba mi amana Jesu gi maramda yamna luna phajana khangba matamda mangonda mahai yaloidabagi akibado laibagi mathau tade haibani haibadi soidana makma mahai yangani haibasi soidrabani aduga he need not fear being unfruitful kanglaga mahai yandaba ama oina laibagi akibado mangonda kaidongai dasu lairoi haibani maramdi ishor Jesu Christa gi maramda Prabhu mahaki maramda yamna phajana munna mahak knowledge lai aduga mahakna hena khangbagi maramna mangonda growth laigani mahai yangani haibani what if we lack these things hairibasing adu aikoi da yaudaba matamda masi aikoi gi punsigi saruk oina laitaba matamda kari oigani yamna chawba wahang amani aduna verse 9 is maina haibani for he who lacks these things is short sighted kanagumba amana hairibasing asi watpa mahak adudi mitangi amasung lapna uba ngamde haibani short sighted oye even to blindness ubasu ngamdaba
and has forgotten that he was cleansed from his all sins. Mahapki haukiba papsing ariba papsing adu sengdokpi kre haiba adu mahakna kauthokre haibani. Masida aikoina ubase karino. He who lacks these things, hairibasing asibu magi punsigi saruk oidaba mi aduda Apostle Peter na yamna saying na aduga akhak pa laitana phajana masi ikhrabani. Three things were highlighted. Masida ahum thokna mahakna pali, amada short-sightedness, lapna uba ngamdaba, blindness uba ngamdabagi adugumba kudong thiba adu phawba mangonda legani. Tragic forgetfulness aduga yamna tamthina kaubagi khudingmak kauthokpagi adugumba laibak thiba do mangonda oigani haibani. Aduna the word of challenge is obvious. Masida aikoida pungning thogat pining ba aduga challenge we yamna obvious yamna mayek sengi madudi we must be honest in self assessment. Aikoi isha ishana yengjaba check tawjaba masigi hairibasing ase engonda leibra leitabra haibasi yengba mathau tai haibani. Aduga we have to decide where we really stand. Aikoi si karamba side ta leibano lepano haibasi su aikoi khangdokba mathau tai. Ngasai gi hairibasing adubu aikoi gi punsi da yauribra saruk oiribra natraga hairibasing ase aikoi da su yaw dabra masi aikoi yenggadabani. Aduga karamba side aikoi lepano haibasi su aikoi sengna khangdokadabani. Masi important oye. Aduna masigi wahai asi yengba mathamda aikoi gi appropriate responses karam haina aikoi paukhum pigani. Aikoi gi damakta achumba paukhum afaba paukhum ase karino haiba tarabadi. Would a man who has been given sight return to blindness? Mit pangthok pikraba mioy amana amuk hanna mitang bagi lambi duda amuk hanna hankigadra haibani. Masi yamna chawba question amani. Ishorna Jesu Christa gi mapan mitpu pangthok pikraba aikoi thajabasing amuk hanna adugumba mitang bagi phibam aduda aikoi amuk hangadawri bra haibasi aikoi munna khansi. Ani shubada, would a person who has been truly redeemed return to a life of sin? The saying na Prabhu Jesu Christa gi nungsiba Prabhu Jesu Christa gi I aduna kanmikraba mi aduna amuk hanna pap ki punsi aduda hankigadra haibagi wahang asisu hangba mathau tai. Actually now sing aikoi na laina khanba yai aidi thajakrabani aidi su lausin khre haina aikoi chauthokna haigani adubu aikoi gi punsi si yengba matamda isa na khangbani ai si mitang bagi lambi duda amuk han khrabra natraga aigi pap ki lambi punsi aduda amuk han khrabra haibasi aikoi yenggadabani. Madu oidanaba aikoi kanna hotnaba tai. Maramdi ishorgi nungsiba aduna thaujal mapan aikoi bu mitang lambadagi uhan bire amu hanna mitang bagi lambi da chatpamat darkar oidre adu aikoi chatanabasu kanna hotnaba mathau tabani. Aduga magi nungsiba aduna aikoi bu kanbi khraba matamda amu hanna papki punsi aduda halaroidabani ichilanaw sing. Aroibada, let us make the right and appropriate responses. Achumba apaba yamna appropriate oiba paukhum sing adu aikoi pigadabani. Kari no, we build a strong faith support system. Aikoi gi thajaba asibu support tawgadaba ngasai gi support system ase yamna chetna phajana kanna aikoi build up tawba sagat pa mathau tai haibani chilinaw sing. Aduna aikoi gi thajaba ase mapung phahan gi haragadi ngasai gi hairibasing adu
loinamak hapsangadabani. Aduga we diligently build our faith and life. Aikoigi thazaba se yamna lepa laitana pajana sagatpa aduga aikoigi punsi asisu aikoina pajana sagatpa semgatpa se mathau tai. We seek to make these spiritual virtues truly ours and abound. Aikoi kanna masigi hairiba spiritual virtues sing aphabasing thawaigi oiba khudingmak ase aikoina aikoigi oihalaga aikoigi punsigi saruk oihalaga chaukhat hanba aduga henna ngasagi haibagumna hengat hanba haibasi mathau tai. Madu tauba matamda aikoi yamna chena thazabada lepangamgani aikoi turoi aikoi athemba khuding maksu mayok na bangamgani aduga aikoi na joy oibangamgani loina na aikoi mitang bagi lambida amu hana chatloi aikoi ngasai gi hairiba blindness amadi aikoi papki lambi aduda amu hanna hallaroi adugi mahutta aikoi thawai gi oiba ngasai gi fruits mahaising adu yangani yamna yangani aduga manglaroi daba ishor gi oiba thawai gi oiba aphaba mayam adu aikoi gi punsida laigani masini ishor gi wahaina aikoi bu khanghaningba masini aikhoida munna khallaga pukningda thogat piningba masi aikhoida saru oinanaba masi aikhoida lainanaba pukning thogat piba wahai aduni takraba khoding maki maphamda ishona borpina bibo ishunu aikoi ishorgi maphamda changjaraga kannasu haijaminasi ishorna hena pangal hapiba loina bibo ishinu ishoda haijasi wangthoi sengthoi raba nungsi thauja mapa naidraba sargada laiba ipan hak puthagatli ngasisu nahaki wahai asina nacha aikoi bu pukning thogat piduna aikoi gi thajabada hapchangadaba khuding mak ase aikoi bu mathang oina khanghanbire takpire uhanbire paisor aikoi gi punsida hairibasing ase saruk oihanduna mapung phana aikoi gi thajabada lepa ngamnanaba achet pa thajaba leiba ngamnanaba pangal hapiyo bor pinabiyo paisor nahaki wahai bu tatana tariba ichilina khoding maki mapamda thawaida hena kankhat hanbiyo thajabada hena mapung phahan biyo aduga nahak bu hena nungsiba nahaki wahai bu hena pamba prabhuda mapam matam khoding da leiba nahaki wahai da matam khoding da leiba nahaki nungsibada matam khoding da leiba ngamba nachasing thajabasing oihanbiyo haibasi ngasi akhoi gi parthana ni aduga loina nai paisor chilinau sing mapam tongan na chaithoktuna leiraba akhoi khuding mak thawai haksang gi darkar bu khuding mak na pina biyo anayek lebu khuding mak prabhu jisu gi minda anaba pahan biyo loina na haksang gi sana thakna bagi leifam gi kari awat pok leiba khuding mak su prabhu na hakki thaujan hakki nungsiba aduna matam sana na hakna pina biyo thawai thamoi kai khraba kaya su leiram gani makhoi gi problem gi matungina ishor na haki wahai na haki thawai aduna makhoi bu pukning them thabiyo adugan hakna hena pangal happiyo amu hana na haki wahai ase matangi haptada harau na taba ngamna na ba hapta chupna aikoi bungak sen biyo loina biyo kudong thiba yaba kaya dagi su kan biyo haiduna na hakpu thagat sabaga loina na pap dagi handok piba amatanga raba kan biba mapu Prabhu Jisu Christ gi mingda nizabani amen. Thank you. God bless you.